CNFA gi camp ama ZRA sina lausin bangamkre Kanglai papan ma kholau gap data gi lokha charake ZRA versus CNF ki mari shikre Indian Army na fa khraga thiba khang khidaba Meeoi kunga mari gi achumba well fangalu fidam Kumja 1980 dagi kumja 2012 fawbagi manongda Indian Army na fa khraba matung thiba khang khidraba Meeoi kunga mari gi achumba well fanganaba honabada thaudang lobinaba families of the involuntarily disappearance association Manipur fidamna Manipur ki governor amadi chief secretary na taksilagri fidamna thadorok pacherol amada government of India na Manipur da ahanba oina Armed Forces Special Power Act afaspa 1958 hek thamlakpaga ahanba oina kumja 1980 ki September 23 da Indian Army gi 15 suba JK Army na Imphal East ki Pebia Pandit Thongju amasung Khongman Basikhong dagi thokchom loken ro amasung Kangujam loken anibu Faduna pukhraga ngasi fawba thiba khangkidraba matung kumja 2012 fawbagi manongda punna Meeoi kunga mari Indian Army na fakhraga ngasi fawba thiba khangdana leiri ngasi fawbada Meeoi kunga mari asigi imung manongna macha amadi mapuroi bamangkhiba sigi ningamdaba adumak sagona duna leibaga loinana masigi achumba well fangdana leiri maramasina Meeoi kunga mari mangkhiba asiga mari leinana thigathkhibagi mapung phaba report pibiraknaba amadi Kari maramgi ngasi fawba masigi achumba while imung manungsingda fanghandana leiribano haibagi matangda governor amadi chief secretary na Manipur government ki home department ka pau phaunabiu Casing asigi matangda tha taruki manungda mapung fana thijinaba retired justice amana luchingba civil society organization sing amadi imung manungi Meeoi sing yawba independent and impartial investigation team ama lingkhatpiu Kumja 1980 ki September 23 dagi kumja 2012 fawbagi manungda Indian Army na fakhraga ngasi fawba thiba khangkidraba Meeoi sing asi chapchana kanana karamba army battalion gi personnel sing mangan khibano haibagi list pirangnaba Union Home Ministry amadi Defense Ministry ga pau fauna binabasu governor amadi chief secretary gi pukning chingsilakpaga loinana UN Human Rights Council Geneva gi working group of enforced Disappearance ki expert member singa pau fauna biduna achumba well fangnaba makoidagi technical suggestion pibinaba amadi mateng pibinaba honabiu amadi Meeoi kunga mari asibu thiba khangan khidaba thaudokta chenaba sing dandi pibiduna imung manungi Meeoi singda achumba well fangan binabasu governor amadi chief secretary na taksilagli Biren fam lauthokibasi crisis handle tawbada soibagi natte BJP ki political strategy da convenient figure ama oina thabak tawrubagani MP Bimol Biren Chief Minister gi lauthokhiba asi mahakna state asida thokliba crisis asi handle tawbada soibagi natte tasengna BJP ki political strategy da mahakna convenient figure ama oina thabak tawrubagi ni haina Inner Manipur gi MP Oja Bimolna koijamna kanna yaningdaba phongdokre loinana union government na Manipur da president rule thamjilakpa busu kanna yaningkhidre MP Bimol akoijamdi Indian Express ta iba article amada Manipur da president rule thamnaba union government na laukiba firepu kanna yaningdaba phongdokpaga loinana asigumba center government ki tharang asina hena Manipur da charangnaba fibam ama thoknabagi maram oigani hairi kumja 2023 gi Manipur da irang asi hek thorakpadagi ngasi fawba prime minister Manipur da laktuna lamdam asigi fibam asi yengchenba laktrabasu mahangna prithibigi leibak kaya da chatuna international matter da khud thingjinduna leiri prime minister Narendra Modi na parliament yauna tongan ba platform singda Manipur gi fibam fagalagle school college amadi office mahausa gumding thina mathau tawre haiki amarom da chief minister Biren bu chief minister dagi lauthokhiba si mahangna state asida thokliba crisis asi handle tawbada soibagi nate tasengna BJP ki political strategy da mahana convenient figure ama oina thabak tawrubagi ni haidi MP Bimolna makha tarduna hai and Biren gilenga asibu union government defeasive agenda amagi makhada khulai oina sijinaduna polarized society ama ohennaba honaki haina maralsi bagaloinana Union Home Minister Amit Shah na Parliament Chief Minister and Biren Central Government cooperation pi haina phongdokpa leiki Maraksida and Biren sumangna laukhaliba thabak sing Prime Minister amadi Home Minister gi pautang makhada tawbani haina phongdokpa leiki hairi Constitutional limit ki wangmala na Union Government na State ki administration da khud thingjeli haina maral siraduna mahangna hai BR Ambedkar gi sovereign and plenary haiba wakhalon adubu na thairaga Central Government na State asigi Chief Secretary amadi DGP yauna maru aiba post kaya makoina hapningba Meeoi sing hapli Manipur crisis asi hek thorakpadagi center gi yaka matungina state government na thabak tawduna lagli
Wafam asimak Biren Singh masamang na mayek sing na fongdokpa leikhi State Police ki CID wing na tha tara manga aingonda report amata piraktabagi matangda hanagi Chief Minister N Biren na pendaba leikhi Central Security Agency sing na mahaki directive ikai khumna khide hainasu MP Bimolna palli United Kuki National Army ki Finance Secretary Fari Masana Masabu KCPK ki nganbagi chairman ni Haijaba Meeoi Police na Fari Churchanpurda yamlaba sel nongmai maru amadi drug ka kona na Meeoi ama Fari state asida PR lakraba matung Security Force ki maikai khulai paiba lalhauba yauna Meeoi kaya faba punba chathaba nongmagi hengalakli haukiba pung nifunipan rom asida tongan ba lalhaulup ki Meeoi tara hena fagat khibaga loinana drug ka mari leinana Meeoi kaya sa fagat pangamkrei Manipur Police amasung Assam Rifles ke apun makangbu amana Churchanpur District ki Kabrang area da lalhauba khara leire haibagi intelligence ki pau fangbadagi haukiba February 13 ta mafam aduda question nuna thihumbagi thabak chathabada United Kuki National Army UKNA gi cadre ama nongmai ga konana faba ngamle hairi faraba Meeoi adu United National Kuki Army UKNA gi Finance Secretary ni haiba khangba ngambaga loinana mangonagi AK-47 rifle ama Maruga konana fagat pangamle hairi makhata na wahang pahong chathabada ma ki yumdagi point 315 ki rifles amasung country made single barrel rifle amasu fagat pangamle hairi mahang mari leinaba police station da nongmai konana sinakhibaga loinana mahaki mathakta case ama lokhatle hairi nakala maromda Churchanpur district ki Kabrang village chalaiba Sanga University manaktagi security force na Meeoi ama yamlaba sell drug amadi nongmai maru singa konana phare University ki manakta security force na mahausagum achat awok check tawbada chaka mari panba gari ama chingnaningai oina lakpadagi khamlaga check tawkhi gari thawragliba Meeoi adu